Northeastern Electric Power Corporation Silongna Post Mari Longnaba Jungi Tang Kuntarukta Pangthok Kani Haina Thorang Tauriba Written Test Asi Handok Naba Nation Appeal Tauri Handok Taba Tarabadi Kongjang Singani Haina Ngasi M Sugi Office ta Pangtopa Paumisanga Unabada Nesogi Secretary General Sinam Prakas na Haikre Silong the headquarter Oiriba Corporation Asina North East Pu Anemba Thakta Khanba Wakalon Asi Organization Asina Yaningde Pangthokani haina tawriba changyang parikya asi handoknaba corporation gi chairman and managing director amadi union minister power the sukhangan khrabani haiki Northeast ki state capital singdamak khatamak madugui center thamgadabani Northeast ki region ki wangmada atopada center return test ki center thambe yaroi maina interview tawpa taraga su Northeast region ki जगह खतमक तौगदबनी अतोप आउटसाइड तौब यारो हाइबसिमा खगी डिमांड नंबर 2 अहुन सुबदा डिमांड हाइबा सिगुंबा थबक यामना मरु होइबा थबक सिंग अछि कौननब होनबदा मोइना कोई पब्लिसिटी जी यामना सफिशिएंट होइदबा मयामदा यामना मेक सिना पब्लिसिटी थमदबा मसिमा यानिंदे अदुना वाइड पब्लिसिटी मीडिया दा लोकल मीडिया सिंगदा अमदी अतै सिंगदा वाइड पब्लिसिटी तौरगाना थबक असे यामना नियम चुना मोंगदाबा मोंगदा कौगदबनी Manipur State Legal Services Authority ki piyeng makhada District Legal Services Authority Imphal East na sinduna nomagi oiba Legal Awareness Program ama ngasi Khongman Mangjil Primary School Ground da pangtokre tharamadda CGM Imphal East A Notinasori Mangjil Maira Lamjing Loop Khongman gi President B Memcha amadi All Manipur Bar Association gi Secretary A Supriya Susarpya ke Mob Justice amadi Food Security Act na jingbagi matangda resource person kaya na wangang ke Manipur State Legal Services Authority Imphal na sponsor tauduna Legal Aid Clinic Haurai Bina Sinduna Pangthokiba essay competition da makok mathang taraba singda mana mathum piduna puning thagwatkre Yumnam Mangal Sana Mitei Ningombam Nandeshwari amadi Huirem Tanuja Devina Ahanba Anisuba amadi Ahumsuba Take Sagoban Kendra gi manungda leiba government ki old age amadi widow pension scheme gi khudongchaba phangdriba mioi chamrida Kendra asigi MLA RK imogi thagi salary dagi lupa chani gi senfam yanthokre Sagoban da leiba MLA gi yumda pangthokiba thoram aduda handaki IMC gi mikhalda mai palakraba ward ahum gi councillor singsu taramna okay Kurai konsam dekai dan nauna saba kongba irong mitin sanglen ngasi kendra sigi MLA Dr. N. Bijoyna miyam da kusina kre irong mitin sanglen semgat sagat lumna sinduna pangthoki batharam aduda lekai gi masak naraba miyoy kya susar yake Hauziki matamda chahi nauriba angang sing sibagi chang wangkhalaliba asi moral mangtharapagi khudamni haina Social Welfare Minister A.K. Mirabaina phongdokre Wafam si tabungkok area gi oina humlak shuba oina Educational Incentive Award yentopagi thoramda mangna phongdoki bani tabungkok mayai lekai community hall da pangthoki ba thoram aduda Milk Union Manipur gi hanagi chairman nga sepam nimai amadi lamdam adugi masakna ba miyoy kaya susar yake chahi asigi oina koshem boshem amadi CBSE na loba class 10 amadi 12 ki parikya da pass tawrolaba mahiroi yankhai ga nithoi da incentive award piduna puning thawatke A.K. Mirabai na makatana matamgi oina science and technology gi honglaliba khongchat asida inkhalaliba nahasina afaba tamsinbagi mahota fataba maikaida chatkiduna moral mangtharakli masidagi kannanaba ekoi khudimangna honaminaba changi nahasingda matamgo chunaba education pinaba honagadabani tabungkho ki oina angang yankhai ga nithoi meritorious award pibedanatana honaningba angang sing makoina pamniba panthung yaunaba honabada angamba mateng pangduna lakli tungdasu pangkhigani Manipur bu achangba state ama ONC harabadi matamga chunaba education system hawalaliba nahasingda piba mathautai phongdokhe Class 10 amadi 12 ki parikya da position lawrolaba amadi first division da mai palalaba miyosing manamathum pibagi thoram ama wangkhai ningthem pukri mapal da Maharaj Garib Niwas Memorial Club da pangthokre thoramadu da DIPR gi director Megasandra Kongbam Rural Academy of Science ki Managing Director Oibita Natana Club ki President M. Binod Kumar amadi Councillor M. Tombi Susar Yake. India ki Prime Minister Oramba Rajiv Gandhi ki nifuga taruk shuba mapo kumon numit ka mari leina na ngasi Congress Bhavan da National Students Union of India NSUI
Manipur sinduna class 10 amasung 12 ki makok thonglakpa mahiroi mana mathum piduna puning thawatkrei Tharomaduda MPCC ki President Tien Hauke, MPCC ki Mahila Mandal ki President L Tilotama, NSUI Manipur ki in charge Amin Shah amadi State President Amir Hussein Jingba Myoy Singh Saruyake, District Mapanda ki Khangalaba Mahiroi singda mana mathum khusinake. Amaromda Board Council amadi CBSE na lauba Class 10 amadi 12 da mark wangna phanglakpa mahiroi kunga tarukta ikai khumnaba utpagi thoram ama Naharol Sintha Kanglok Wangkai Kaitel Asangbi na Sinduna Kaitel Asangbi Community Hall da Pangtokre Tharomaduda MLA E Chan Directorate of Environment ke Director Dr. M Homeshwar Manireda ki Director L Manglem na chungba myoy kya na saruyake Tharomaduda Swarna Kamal Awardee Megachandra Kongbam UPSC na loba parikya da mai paklaba Khumanthem Daina amadi Aska Alibu Kudolpot piduna ikai khumnaba utke Kwai Brahmapur Lekai Uripok Machinda Leba Imphal Sporting Club Tasu Mahiroi singda mana mathum yanthopagi thoram pangthokre Class 10 amadi 12 da CBSE Boshem amadi Korshem na loba parikya singda mark wangna phanglaba mahiroi singda mana mathum yanthopagi thoram aduda MLA L Nandakumar yauna tongan bamyoy kya na saruk yake Mark wangna phanglapa Khurai Kendra gi manungda leba Korshem Boshem amadi CBSE the loba class 10 amadi 12 da mai paklaba mahiroi singa mana mathum pibagi thoram ama ima lai khulembi mandop Khurai da pangthokre thoram aduda Khurai Kendra gi MLA Dr. NG Bijoy yauna myoy kya na saruk yake Uripo Koisnam Lekai Youth Development Committee na susinduna class 10 amadi class 12 da mark wangna phangduna pass tarolaba mahiroi singda mana mathum piduna puning thawakre Singzamaidagi Lilong Faubi Manung Dalaibat Loop Sing Punsinduna Semba Sluko na Kiamgay Youth Pioneer Club ka kusam na duna ngasi Mapan Suba Sluko Education Meritorious Award yanthopagi thoram pangtokre Tharomaduda Sluko ki President S Rameshwar Amuko ki President Dr. Y Mani Khuman amadi atay myoy kya susaruyake Handak pangthokiba SSLC amadi 12 parikya da makok oiraklaba mahiroi 13 amadi UPSC parikya da Kunmari Suba rank ta lakiba case Dainada Kudolpot piduna ikai khumnaba utke Jinga Makhada Leba Model Club na Sinduna Lemayon Arts Center da Class 10 amadi 12 da mark wangna phanglaba mahiroi sinda mana mathum piduna puning thawatke Forest Minister I Hemo Chandra yauna myoy kya na saruk yake Laisang Them Sagaida International National Amadi State Award Phanglaba Loinana Class 10 Amadi 12 ki Parikyada Mark Jada Marifugi Mathakta Phanglakpa Mahiroi Sing Opagi Thoram Ama Ngasi Singzamai Laisang Them Lekai da Pangthokre Laisang Them Sagai Apunba Loop na Sinduna Pangthokiba Thoram aduda Loop ki President Chauton Amadi Dr. L Menjor Susaruyaki Mahiroi Amadi Myoy Kya da Kutulpot piduna puning thawatke Kagwa Community Hall da Kagwa Sorokhaibam Laifrakpam Lekai Development Club na Sinduna Class 10 amadi 12 ki parikya da mark wang na phanglaba mahiroi singda mana mathum pibagi thoram pangtokre thoram aduda haragi Minister O Joy yauna myoy kya na saruk yake Wangkai Puja Lampakta leba Community Hall da su mangarak shuba oina afaba mahiroi singda mana mathum pibagi thoram pangtokre National Defense Academy Pune dagi Chamagunta Suba base ki passing out torok laba o Kuman laba amasung atay cadet sing National Cadet Parents Welfare Association na Jinga Makha Chanam Pukri Mapa Community Hall da taram na okre Tharomaduda Retired Colonel CRK Singa Association ki President M Nara Major M Kalyan Babu Major Y Roman Flight Lieutenant TS Megachandra Flight Lieutenant M Sandip Susar Yake NDA pass toraba o Kuman laba Jinga Makhaliwa lambi da leba Oinam Jugindro amadi Oinam Ongbi Renu Debigi machanupani Kharam Students Union Manipur na sinduna chahi asidagi hauduna ahano oina Kharam gi class 10 amasung 12 da mark wang na phanglapa sing manamatum pibagi thoram amangasi Travel Research Institute da pangthokre Tharamadi All Travel Students Union Manipur ki President Joseph Mar amadi Kharam Union Manipur ki President R Samuel na chungba myoy sing saruyake
UNC की प्रेसिडेंट गायदुन कामैना मही मसिंगी लमदा अहोंगबा पुरक्त्रिबा मखै चिंगी खुंजा सिंगी पुंसी महिंग सेमदोकपा ngamloi UNC की ओइनदी मियामना खोंजंग जंगसिनबदा एजुकेशन सेक्टर कोनसिनदनबा होनादुना लाकली 59 years of Indian independence national anthem sakpur surine 15 August khuding ma akoi isai chaine republic kya sure akoi ahong mari trine maram madu ahong bo proke harbadi aina students sing da nakoi bo politics jawbri chumde nakoi di maximum focus ado hauzik tigi hauna ngasi digi hauna ai gi mangna wa sakpura te church leader sing yauri press media mayam yauri ahlaman mayam yauri nakoi position holders sing hauzik wa sak lawr si let's march towards 3 Nagamapaldagi iroi semba jingjin fawbugi manungda leiba koshem amadi bosem na loba mak wangna fangba mahirai simbu ikai khumnabo utuna manamathum pibagi thorama ngasi Uripok Working Party Welfare Association asinduna ipathako ke sangne da pangthokre Tamenlongi ADC ke Lakshmikanta Sharma yauna miyo kyana sar yake Moirang Municipal Council ki Ward number 10 ki Councilor Moirang Them Ningol Bina Devi na katpa Moirang Thangjing Ibudau Ibendau ki mitam ngasi Moirang Pumba ki miyam galoina na Moirang Khoiru lekai da Bina ki yumdagi amaiba amaibi Moirang Ningthau amadi angamathau kaya galoina na nat ki oiba thang ta cultural troupe galoina na Thangjing Laikol da Thinkre Ibudau Ibendau anigi mitam katpa fangbada nungaiba poi haina Bina na phongdokli Rahul Gandhi की नुमिका मरी लेना रिम्स की रेडियो थेरापी दा लेरिबा अनाबसिंदा मणिपुर प्रदेश यूथ कांग्रेस कमिटी न सिंधुना चाना थंगनबा पोचे कया यंथोक्रे थोरमदुदा यूथ की प्रेसिडेंट अमीन हुसैन वार्ड नंबर 6 के काउंसिलर इंद्रजीत न चिंगबा मियो क्याना सरुप याखी नंबोल केंद्र की मनुंग चनबा गोविंद सेना मरिल हाइना खंगनबा तुरेल असि सिंगदोपगी थबक चथखरे नोंजू थागी मतमदा इसिंग इचाउगी अवाबा मायुकनबा कया लेबदगी एमएलए लोकेना अचंगबा सेनफम पुथोक्तुना सिंगदोपनी हाइरी All Naga Students Association Manipur Ansamna Chandel District की कापम विलेज दा लेबा थोमा मेमोरियल हॉल दा लेखिद्रबा मियोई मापन बुनिंग सिंबगी थोरम पांगथोक्रे अंसम की मेमोरियल पार्क अमसु नागा होहोगी प्रेसिडेंट जुबा जुकुमना हांगदोक्रे थोरमदुदा NSF UNC यावना नागा होहोगी लुचिंगबसिंग विलेज चीफ MLA अमदी ADC मेंबर न चिंगबा कयाना सरुप याखे IMC वार्ड नंबर 19 दा लेबा मियोई सिंगी फूड सिक्योरिटी एक्ट की राशन कार्ड वार्ड असिगी काउंसिलर M कुमुदिनीना यंथोक्रे न्यू चेकोन मांदोप तलेबा महाके युमदा पांगथोकिबा थोरम अदुदा पुन्ना बेनिफिशियरी लिसिंग अमरोमदा कार्ड सिंग यंथोके हंदक की IMC मिकलदा माई पालबा वार्ड नंबर 13 के कांग्रेस काउंसिलर RK जिटेन अमसुंग वार्ड डेवलपमेंट कमिटी की मेंबर नंबर 1 CS तोम्बी अनोबा मायोन खोंगचत अमखंगन तराम ओक्रे लुबसी की प्रेसिडेंट असेम संतोष की युमदा पांगथोकिबा थोरम अदुदा माई पालबा काउंसिलर अमसुंग मेंबर ना वार्ड असिगी चाकवा थोरगी थबक सिंग मियेंग चंगनी हाइबा वाफम थमखे Manipur Meitei Association Bangalore na sinduna ILP system in Manipur haibasida nomogi oiba khana nenaba mipam ama Jungi kumanga da Langford town da leba hockey stadium da pangthokani hairi Marathana temba break amamu Nasia Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzana Devi, 3rd Ambasundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irudio Coaching Institute. Admission open for Class 11 Science CBSE, 16 June 2016. Visual-based learning sigi kanabadi, takliba adubu, laina kanghan bangami, amasung mitna uraga kangkiba para adubu, laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin, behind Vigo Hotel. नौना सानरपा हकुलपा बॉडी बिल्डर्स सिंगना स्टामिन की बॉडी ग्रोथ से सिनबियो
Hainaugi asengma mahau pambirabadi Legere Freshly Mango Puns. Adusu sumna tagi lupa tarada 600 ml natuga 1200 ml Freshly Mango drink labada Mimi noodles lemna hapsagani. Champrado fresh winning labadi Takpiyu Freshly Nimbu Pani. Punamaktagi fresh amasung pure oiraba Freshly. Break matangda mukana tanamungsari. Tijim Road Athletic Union Trawi Thomi Singna ngasi Kwa Kaichal Bazar gi akoibada lamtu sengkre. Momota Thaunauzamna Maite Mekte Iba Sereng Laidik Mairi Asigi Maisa ngasi Haunabi Matungina BJP Manipur Pradesh ki office ta phongkre. Patriotic Righteous Forum Manipur na sinduna pangtokwa thorom aduda BJP ki State Election Management Committee convener TH Chauba Forum ki President Raghu Laisangthem amadi Dr. M Priyoberta Susar Yake. Writers Forum Imphal ki Kunipan Suba Chahi ki Mifam Manipur Press Club ta pangthokre Manipuri Korirol da Nokningwa Haibasida Symposium ama pangthopaga loinana Sahitya gi Pau Marfudat Humdoi Shuba Publication phongkre. Tharamadu Forum ki President Lamabam Birmani Art and Culture ki Director Dr. K. Susila Susar Yake Angom Surkumar na iba Vistas of Resinitiation Mingthon ba Lairik amasu Tharamadu phongke Tongan ba mana phanglakraba saknara ba aiba aibi kaya su khudor po piduna taramna okay. Handak pangtokadoriba general election da Nauria Pakanglapa Kendra da Mirep Oigadoriba Hana Kadagi additional chief engineer Oiramba K Manaranjan gi election committee sembagi mipamama Maki Konjeng Nakai Taleba Mayumda Pangtokre Mifamada constituency Asigi Tongan ba polling station Nifugatari Lakpa Mioy Kiana Sarup Yake Toromadu election committee gi president S Yamana preside Tokibaga Luinana Godom Popi gi Hanagi Pradhan Amadi constituency Asida Hana Mirep Oiramlaba Kula Singa Amasung Atay Masaknaba Mioy Kiana Sarup Yake Kontauzam Kendra gi Mapam Ahumda Hidak Luptoklaba Kankal Singh Asa Singhi Khutangda Yantokre Imphal West District Malaria Officer gi Miyeng Makada Foizing Awang Mayai Lekai Thangtek Amadi Khabi gi Mioy Lisinganiga Chamanga Marfutarukta Kankal Yantoke Manipur Sarkar gi Imphal West District Malaria Department na luchingdana All Manipur Nupi Maruka Kusamnaduna National Vector Borne Disease Control Program gi makada ngasi Khabi Foizing Thangtek amadi hidak sungba mafamna chingbada hidak lublaba Kankal Singh Yantokre Maraktana thabaki pau amuk phongbigani Thabaki pau lobirase Education Department के SSA के Upper Primary ओजा पुन्ना जामरिया खैमंगा लोगदौरे मस्ती की मनुंगदा साइंस के ओजा चनी सुमना अहुम मैथमेटिक्स के ओजा चनी सुमना मरी अमदी सोशल साइंस दा निफुनिपानी हाइरे जामद्रबदा ग्रेजुएट पास तरब मियोशिंगना दरखास्त थरपा यागनी हाइरे डिपार्टमेंट असिमा के सर्व शिक्षा अभियान की मखादा प्राइमरी ओजा जामरी मरफु मापन लोगदौरे जामद्रबदा क्लास 12 पास तोबा मियोशिंगना जुनगी तांग कुंतरेट फाउगी मनुंगदा दरखास्त थरपा यागनी हाइरे डिपार्टमेंट असिमा के ग्रेजुएट ओजा सहम सुमना तरे लोगदौरे B.Ed पास तोबगलोइना डिग्री पास तोबा मियोशिंगना दरखास्त थरपा यागनी डिपार्टमेंट असिमा के मल्टीटास्किंग स्टाफ चामगा मरफुद्रा हुंदोय लोगदौरे मैट्रिक पास तोबा मियोशिंगना दरखास्त थरपा यागनी हाइरे अमरुंदा डिपार्टमेंट असिमा के ऑफिस असिस्टेंट पोस्ट चामगा मुर्दा निपान लोगदौरे ग्रेजुएट पास तोबगलोइना कंप्यूटर अमदी टाइपिंग की नॉलेज लेबा मियोशिंगना दरखास्त थरपा यागनी हाइरे हाइरिबा फंगसिंग असिगिदमक्ता मसागे चाही कुंट्रा निपानदगी हेंड्रिबा मियोशिंगना जुनगी तांग कुंतरेट फाबुगी मनुंगदा दरखास्त थरपा यागनी हाइरे जेनिम्स के स्टाफ नर्स सनी तरामापन लोगदौरी मसागी चाही तरा तरेतगी कुनमाथोय फाबुगी मनुंगदा लेबा क्लास 12 पास नत्रगा JNM पास तोरबा हिंदी इंग्लिश अमदी मणिपुरी खंगबा मियोशिंगना दरखास्त थरपा यागनी हाइरे मथक्ता पल्लिबा थबकी पाव असिगी अकुपा मरोल बाबुपरादा लेबा जॉब सेंटर दगी खंगबा यागनी थबकी पाव मतंग सलुजरे हौजे मखा तब पाव मु लौबिरसे Makataba Pauda
Narcotic Cell Imphal West na ngasi sekmaidagi opium kg 9 amadi heroin gram 30 ga konana miyoi ama fare farba miyoi adudi MD Rakis Apokpa MD Rahim Soradagini hairi Jangangai apunba nupi lumna nisagi mayokta chatharapa drive ke saruk ama oina ngasi jangangai mayai lekai dalaiba ngarian bam tombagi loinabi ngarian bam ongbi indiragi yumdagi yu liter tarap fagale loinana fine oina lupa lising kun thibada mahak masana su yare hairi makatana drive asi jangangai area da chathaduna mayai kaba nisadagi kananaba lup asina honagani hairi International Yoga Day ki tharongga mari lenana Prajapita Brahmakumari Ishoriya Bishwa Vidyalaya Imphal Center na sinduna yoga demonstration amasung lecture thoram ama gharida leiba HRD da pangthokre UN Assembly na lauthoki bagi matung ina June kumathoi asi malemgi yoga gi numit haina thoram pangthokadauri Hauzik sanabagi pau phungbigani ngasigi sanabagi pauda All Manipur Football Association gi chahi gi oiba calendar gi matung ina association asigi makhada leiba referee instructor gi oiba numit humni gi seminar All Manipur Sports Association gi meeting hall da ngasi loisin kre pangthokiba seminar asida punna referee instructor tarana saruk yake pangthokiba seminar asiga mari lenana All India Football Federation gi referee instructor amadi referee assessor Moirang Them Joy Chandrana pangtholiba seminar asina football masanagi anoba niyom singi matangda bhab tanaduna course amadi match conduct toriba referee singi marakta thoan ningdaba thaudo kaya thokpasing hantahanba ngamlagani phongdoki wahnaki 2016 dagi anoba ro khara hongbo hongjin tawi boxing asu khangba ngamagani ado babo khangagadi akoi hoji thoiba problem referee da ek khut thaba karigino da babo na lo laiba no go lo si khangdabani na masi khangminaragadi babo na referee da khut thaba si kharadi Bangalore da chathariba taramanga suba Union Bank All India Junior Ranking Badminton Tournament ta Manipur gi ke Dinku amasung KH Marjina Madhya Pradesh ki Aman Raikwar amasung Rais Raikwar Jurabo maithiba piduna champion oikre Maharashtra gi Nasik ta pangthokadariba taruk shuba National Indo Hockey Championship ta saru yagadaba Manipur gi team ngasi Kongba Bazar gi Ola Lampaktagi Maharashtra gi damak Imphal thadokre Maharashtra gi Nagpur da chahi asigi me kundagi kunmari fawba pangthokiba difusuba National Arm Wrestling Championship ta saru yaduna overall team champion oiraglaba Manipur gi Arm Wrestler sing opagi tharom Manipur Arm Wrestling Association asinuna Irom Community Hall da pangtholagani hairi Makatawa sanabagi pau boyai ningthauzamdagi phongbigani ngasigi Manipur da sanakhiba singi makhataba pauda football Approach a higher secondary school khabai soyamadi Emmanuel English School yangang pokpi sahi taratret makhagi nupa masagi district level Subhotro Mukherjee football tournament ki final da sanaragani District Youth Affairs and Sports Officer Imphal East na sinduna Khumal Lampak Main Stadium da tha sigi tang taramari dagi team mapal na saruk yaduna chatharakhiba sahi taratret makhagi nupa masagi district level Subhotro Mukherjee football tournament ki ngachi sanakhiba ahanba semi final match da Emmanuel English School yangang pokpina Lamlai High School bu goal ama sinoda maithiba piduna tournament asigi final sangkhibani Emmanuel English School yangang pokpi ki mai pakpagi goal adu Jolin Kaisingna match ki nifum doi siba minute sankhi maiti auraba Lamlai High School ki amatangaraba goal adu Jolin Kaisingna match ki nifum doi siba minute sankhi tournament asigi ani suba semi final match ki sanakhibada Approach a higher secondary school khabai soina lining thau awangba high school khuraibu goal ama sinoda maithiba piduna tournament asigi final sangkhre Approach a higher secondary school khabai soigi mai papagi goal adu yasirna match ki mapal suba minute sankhi match asida lining thau awangba high school khurai gi sanaroi nongpok nganba amadi Approach a higher secondary school khabai soigi sanaroi CTS order center referee na red card piduna match ki nifunipal suba minute field gi mapan thohan ki
hayeng nungtil pung amatabada tournament asig aroiba mesta Approach A Higher Secondary School Khabai Soyamadi Emmanuel English School Yangang Popiga sanarangani amaromda district asina sinduna ngasidagi team ahum na saruk yaduna sahi 33 makhagi nupi masagi district level Subodro Mukherjee football tournament hokre ngachi ahobo numit ki sanakiba match ta Lamlai High School na Andro High School bu goal ani sinoda maitiba piki Lamlai High School ki maipapagi goal ani du Anjali amadi Thailand na match ki mapal suba amadi nifu mapal suba minita chankibani tournament asigi aroiba match hayeng nungtil pung ani tabada Poiroi Khunjil High School ga Lamlai High School ga sanaragani Says Sakri Tombina KS Hanjoibu Maitibu Piduna Kuntaruk Suba KS Anok Singh Memorial State 11 Says Tournament ki Manga Suba round loibada point manga phangduna mangjin thakre Manipur Chess Association ki miyeng makhada Kwakaitin Chess Association na sinduna Imphal College Multipurpose Hall da Chess Sanaroi Marphunipal na saruk yaduna tha sigi tang 13 degi chatharkiba Kuntaruk Suba KS Anok Singh Memorial State 11 Chess Tournament ki ngasi open category ki pangthokibada Sakri Tombina KS Hanjoibu Maithibu Biduna point manga phangduna mangjin thakre Premjitna point mari makhai phangduna chali KS Sanjoy Shakespeare Somarendro Jackie Somokanta Inauk Sharma Ole Chitaranjan Surjakantana point mari mari phangkhre Bankim amadi Jibanna point ahumakai Shankar Lawrence Koireng Ningtham Kishan Lenin KM Singh Dorendrona point ahum phangduna chali Naran Konjil Football Yumbu NSU Naran Konjin Mamang Lekai na City Club Naran Konjin Mamang Lekai bu Maithibu Piduna Ahanba State 11 Open 4-man Soccer Football Tournament ki final sangkhre Naran Konjin Sporting Union na sinduna Naran Konjin LP School Ground da team tara marina group mari thokna khairutuna tha sigi tang nipal degi sathariba First State 11 Open 4-man Soccer Football Tournament ki ngasi sanakiba ahanba semi-final match ta Yumbu NSU Naran Konjin Mamang Lekai na City Club Naran Konjin Mamang Lekai bu goal ahum amada maithibu biduna final sangkhibani NSU Naran Konjin Mamang Lekai gi maipapagi goal singadu Binoy Deepak amadi Sungmaina match ki taruk suba 32 suba amadi yankhai suba minute chanduna match asi maipakibani maithoraba City Club Naran Konjin Mamang Lekai gi amatangarba goal adu Wai Bantina match ki ahum suba minute sankhi match asida NSU Naran Konjin Mamang Lekai gi sanaroi Deepak ta center referee na yellow card piki Sathariba tournament asigi anisuba semi final match hayeng LKCC team A Langthabal Khaupum amadi GSFC Kaisampat ka sanagani Sharuk yakhiba Manipur Pradesh Congress Committee Labor Department ki Vice Chairman Mutum Dinesh na phongdokhibada National amadi international thaki aphawba sanaroi ama oige hairabadi lekai da tournament sing pangthokpa mathoktai sanaroi singnasu oja guru gi makhada thaksi khasi naina sanarabadi tungda aphawba sanaroi ama soidana oiba ngamgani haiba wafum sing phongdokhi sports ki platform ama seme haiduna masigumba macha oiraga su koina laithokpa taragadi yogudori bas level national level do yobu ngamoi aduna lekai gi leiriba private sector me ampuda mangna su sugumba phaba thaba ma tawkma tanda lekai tamamna upiduna thabakni haiduna yamsu aspanongol binabiyo Makasa thajarapda ngasi nomugi oiba engasai pau phongbigani ICAR Lampel Patiki Phangba Pauda ngasigi khwaitiki sakhiba degree Celsius 14.8 tarong khwaitiki ingba degree Celsius 12.8 suino nungshita yauba ising manilgi sang ayukta sada marpu tarang doi nungtilda sada marpu waiki ngasigi nong sukibagi sang 3.2 millimeter ni Loistak padam roiba paw mukhana pizari Manipur da ILP chanhalu Ratanbu wanted lautholiba si handokadabani haina mafam kaya da khongjang sangsili ILP amadi social issue singi waroshin purakrabadi political party mangana PIL thagadauri
amadi Mima Nadrabi Nupi Ama Thoba Canal the Siraga Ledamde, Miat Asibu Yaning the Fondotuna Kangabota Miamna National Highway Tingbagi Kongjang Sangsengkre. I Stephen Pizza Pau Matasi Sinjari, Miang Tavi Simba Mukana, Krumzari.